ngasi thokiba tongan tongan ma thodok singa ma som phong khiba si phong sing digi maru ebe I pauk sing khonga charaga Manipur top channel gi maike digi myam da thamjagi ahan bada ngasi gi laibak si goeba COVID-19 update myam da share tawjaram ge hawkiba pung kun gi mari sta laiba asida yamna ba myoi habidi myoi 1.32 lakh COVID-19 positive oikre duga myoi lising ohumga sani ga subna gi tarena COVID-19 positive oiduna hawkiba pung kun gi mari sta laibak sida laikidre haidi no boina myam La amaga lising kuntraga nitoga satret ka marfuga nipan nauna COVID-19 positive henkre aduga miye si tharaga apun boina COVID-19 positive henkibasi leba asigi crore aniga lak marfuga humdoiga lising tareka sanipan ka kuntraga nitoi shukre aduga ngasi laikidaba miye lising ahumga saniga tare asi tharaga apun boina leba asida COVID-19 na aduna lehenkidaba miye misingsi la ahumga lising kuntraga nitoga samaga ani sure hainaso Union Health Ministry digi thadorak wada tamana makhatana phungdorakli atopa pamanamo DM University gi exam UGC gi guidelines matung ina pangthokani DM University gi panthaduna lairiba tuan semester singi exam matam gi matung ina UGC gi guidelines yenglaga laisat asigi phibam phagalaglaba matung pangthokani haina Controller of Examination A Nabachandrana thadorakwa sirol amana phungdorakli nakal amaramda Desam GP College unit na phongdorakhibada DM University gi oin ahanba ahum suba masu manga suba semester gi exam matam lep khrabasu laisat asina maram oiraga pangthok pangamdana lakli hiramasi gi matangda DM University gi authority na sabsabu wapam ama mahiroi singda khangangadabani exam pangthok pangamdaba asina mahiroi singi sahi manglagadra haiba mi paiba poknari hainasu pawmana makhatana phongdoknakhi Amaronda MLA Antaski mingcha thinaba Facebook ki fake account phongdora palebak thibani Islaudin Lilong hangam thabi lambi asi hawkibasai nipuromgi manung asida handakta MLA Y Antas khana CM liba asigumna ningthina amuk phaw semkidri haibasi awuba mipum khudimangna khangnaraba wafamni haina Lilong hangam thabi digi MD Islaudina khuyek piduna thadorakpa serol amana phongdorakli serol asina makhatana phongdorakpada lambi pakthok handuna amasu wangkhat handuna vibration yawba roller na thengthang anirak handuna semlaba matungda singling tawgatapata ngairaba lambi gi mathakta laibak trip khara haijilaga Facebook ki sasinabi account paiba miyoi kharana photo khara thagalaga email gi mingcha thinaba oida padaba yumpham yawdaba wafam kya phongdorakpa asi yafam thokte lambi talaiba haijin badudi khara nainaraga tauramdabigi asoiba khara lairabasu thamoi sengnabu taurabadi lambi sembada cooperation pigani haina lauthokpasiyai adubo Facebook ki sasinabe account paiba miyoising puthoktrabadi natragana puthoknaba honabada mating pidrabadi laibak haijiluriba miyoising aduga sasinabe account paiba miyoising aduga lautunaraga lambi phajana CM diba email bu mingsa thina bu hona bani haina lauruidabagi maram laite maram asina sinariba sasinaba account paiba miyoi singa duda masana khangna thulaktuna wa ngangnaba ama natragana aikhoi punamak amata oina hotnaduna asigumba miyoi sing puthoktuna sasinaba account paiba miyoi khrana lamdamasigi izat lekha tahaliba si yaningde haiba khangnaba para tambiba madi MLA lambi CM diba sida aikhoi punamakna cooperation Piminaba haibisina khwaidagi hena sumba amasum phajaba khongthangni haibisi hangam thabi IBR Development Committee gi aset phidepni haina committee asigi secretary Muhammad Islaudin thadorakpa sirol asina sumakhatana phungdorakli makasa tharakpoina topa state sigi wangmara thokpa nuaitaba pawmana namduna oktabi uhenanaba lupa lising kuntrada yolakpi Bangladesh nupi ama BSF na kalhaure Ain kain international border lalag India sangsilakiba Bangladesh ki national ani border security force BSF na phabagam khre makoi ani gi manungda masagi sei kunni thoi surabi nupi amasu yauki mak ain kain Bangladesh gi India da oktbigi sinphamda lehenanaba mamal lupa lising kuntra da yolakpani haibisu khangmangam khre BSF ki anti human trafficking unit na khanghalakhiba paw amada yumpham moiraga BSF na hokiba thangja numita West Bengal gi manungsana lairiba Nadia district ki India Bangladesh ngamkhai paning da operation sathabada miye ani do phagat pangam khibane numidang wairam pung mangarom tarakpada Mahendra border outpost leiba BSF ki troop singna mafam adugi
lapugi farm amada miyai khara singnaningai oiba mawongda satlamba thengnabadagi trup singaduna makoibu pharaba matungda border outpost aduda puraktuna huangpang satakhibane Rina Begum asengwa maming nate kaubi nupi aduna trup singda phongdokhibagi matungina mag Bangladesh ki Satakhira district ki manungsanba Harkel Tala khungangnagi ni so haina phongdokhi mag mamang sahida mapuroibaga khainaraba matungda handak ahan boina Israful kauba Bangladesh aduga loinana India da lakpani haiki Israful haidiba miedudi hauji Kolkata da leibani haina si phongdokhi Israful na atopa miwe amada mahakpu lupa lising kuntra lauduna yonki mahaksu senfam adugi saru khara phangkhiba maramna Delhi tamna khibani haiba wafam Rana Begum na phongdokhibani haina su pausna mayek sengna palli makasa tharakpoina yamna lebak thiba paw manamu masagi nongmaina panduna army jawan sire Jammu and Kashmir gi Jammu district masagi service rifle dagi kapthorakpa maru amana panbadagi army jawan ama sikhre haina official sing ngasi phongdokhre official singduna phongdokpagi matungina thawdo adu ngarang numidang Jammu district Akhanur sector da leba army gi Sunal camp ta thokibani adubu jawan adugi nungmaidu soiduna kapthurakibra natragana mak masa mathanta kapsinjaduna sijakhibra haibadu chapchana khangmangamdri haina makhoina phongdokhi thawdo adu thokiba matamduna jawan adu duty taduna leibani haina phongdokraduna makhoina haiki ngarang numidang pung 9:45 tabada nongmai makhol tabadi atai jawan sing sensinduna yenglubada mahak nongmaina panduna leiramba thenakhi khudakta mahak manak nakpada leiba military hospital amada pukhatkhi adubo sina purakle haina doctor singna lakhokhi haina makhoina phongdokhi official singdugi matung ina laikhidraba jawan adugi maming Habaldar Sandip Kumar Kawi Himachal Pradesh tagini haina pausna supali tenta na to papaw manamu Naga Scholars Association na nungaitaba phongdoragli di Naga Scholars Association NSA na ikhang khangauduna Dr. Kilorin Manini Arlina ikhang khangauduna laikhidabada nungaitaba phongdorakli amasung maasi di Naga Scholars Association NSA gi executive member oirami so hairi ngasi Delhi gi Fortis Hospital laikhidabani so hairi aduga mahaksi renal amasum cardiac namar moirakana mahaksi laikhidabani haina su phongdorakli Assam na thokiba yamna nungaitaba paw mana ma'am duty tawriba doctor ama Kumar Senapati COVID-19 positive oiraga laikhidraba makhoigi patient gi miyoi singna relative singna Udali Hozai district ki COVID care center da doctor attack tokre haina paw su phangi Assam gi Hozai district da COVID care center da Dr. Phu saibaduga mari leinana miyoi kun ga mari fogat kre haina su report amana makhatari masum hauzik doctor duda relative singduna sangakana phukibagi video clip ama social media da viral oidi haina su pausna makhatana phongdorak du ma hauzik yonidi matang sai lusinjeragi pathokchagi bro soki lan ki kya yar sum yamna pigani anabu i pauli bega me am da update picture ki haina thamjari hen thank you